ꯃꯇꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯑꯃꯁꯨꯡ ꯏꯕꯣꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯆꯍꯤ 5 ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ꯫ ꯆꯥꯕ ꯊꯛꯄ ꯋꯥꯠꯄ ꯏꯃꯨꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯕꯣꯝꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯁꯅꯥꯔꯩ ꯃꯥꯡꯒꯣꯜꯗ ꯏꯟꯖꯥꯡ ꯃꯜꯂꯝꯕꯗꯒꯤ ꯌꯥꯝꯅ ꯉꯛꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯔꯒꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯣ? ꯏꯕꯣꯝꯆꯥ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯣꯛꯇꯨꯅ, ꯍꯥꯏ ꯃꯃꯥ, ꯉꯁꯤꯁꯦ ꯋꯥꯈꯜꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯍꯩꯃꯥ, ꯑꯗꯨꯕꯣꯕ ꯀꯔꯤ ꯇꯧꯅꯔꯒꯦꯕ? ꯑꯩꯉꯣꯟꯗ ꯇꯝꯗꯅ ꯀꯔꯝꯅ ꯑꯩꯅ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯏꯕꯣꯝꯆꯥ ꯁꯥꯎꯔꯥꯡꯅꯅ, ꯍꯣ ꯑꯋꯥꯡ ꯂꯝꯄꯥꯛꯀꯤ ꯑꯣꯖꯥ ꯊꯣꯡꯕꯗꯣ, ꯑꯩꯅ ꯏꯅꯦ ꯃꯦꯝꯇꯣꯟꯕꯤꯒꯤ ꯍꯣꯇꯦꯜꯗ ꯆꯥ ꯕꯣꯔꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩ ꯎꯕꯗ ꯃꯇꯤꯟ ꯁꯤꯠꯇꯨꯅ ꯗꯥꯎ ꯌꯥꯔꯣꯏ, ꯃꯆꯥ ꯄꯣꯛꯇꯕꯁꯤꯡꯁꯤꯒ ꯊꯦꯡꯅꯕꯁꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯀꯥꯏꯕ ꯄꯤꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯑꯇꯥꯕ ꯁꯦꯜ ꯑꯗꯣ ꯊꯣꯛ ꯂꯪꯁꯤꯜꯂꯝꯂꯒ ꯑꯗꯨꯝ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯁꯅꯥꯔꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯗꯨꯒꯤ ꯋꯥꯕꯨ ꯑꯗꯨꯝ ꯇꯥꯗꯅ ꯎꯗꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯏꯕꯣꯝꯆꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯔꯣꯏ꯫ ꯑꯩꯅꯦ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯍꯩ ꯔꯥ ꯈꯖꯤꯛꯇ ꯀꯠꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛꯇꯨ ꯂꯣꯏꯔꯝꯃꯣ꯫ ꯉꯁꯤꯗꯤꯅꯦ ꯉꯟꯇꯥꯅ ꯁꯅꯥ ꯁꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯁꯅꯥꯔꯩꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯃꯊꯃꯣꯏꯗꯗꯤ ꯑꯇꯨꯝꯕ ꯇꯦꯟꯖꯩꯅ ꯊꯤꯟꯕꯒꯨꯝꯅ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯑꯋꯥꯕꯗꯨ ꯂꯣꯠꯁꯤꯜꯂꯤꯕꯅꯤ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯍꯤꯡꯍꯟꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯔꯒ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯅꯣꯛꯎꯀꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯏꯕꯣꯝꯆꯥꯗꯣ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯁꯦꯝ ꯀꯣꯝꯂꯥ ꯂꯐꯣꯏꯁꯤꯡ ꯑꯗꯨ ꯀꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯣ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩ ꯁꯤꯒꯗꯧꯔꯦ꯫ ꯏꯕꯣꯝꯆꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯎꯔꯦ, ꯂꯥꯞꯇꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯐꯠ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯈꯨꯟꯀꯠꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯏ, ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯏꯕꯣꯝꯆꯥꯅ ꯂꯣꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯎꯔꯦ, ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯖꯔꯕ ꯕꯨꯞ ꯕꯨꯞ ꯂꯥꯎꯕ ꯊꯦꯕ ꯑꯃ ꯇꯥꯒꯗꯧꯕꯒꯤ ꯁꯨꯞꯅꯇꯒꯤ ꯎꯔꯤ ꯑꯃꯈꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯖꯦꯠ ꯑꯗꯨ ꯊꯦꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯅꯕ ꯊꯥꯊꯔꯒ, ꯁꯦ ꯃꯔꯨꯞ, ꯃꯁꯤꯗ ꯆꯦꯠꯅ ꯄꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩ ꯇꯞꯅ ꯆꯤꯡꯈꯠꯆꯔꯛꯀꯦ꯫ ꯊꯦꯕ ꯑꯗꯨꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯏꯕꯣꯝꯆꯥꯅ ꯊꯥꯗꯔꯛꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯗ ꯆꯦꯠꯅ ꯌꯥꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯂꯣꯈꯥꯗ ꯇꯥꯔꯝꯒꯗꯕꯗꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ, ꯃꯔꯨꯞꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯂꯣꯈꯥ ꯑꯁꯤꯗ ꯑꯣꯟꯊꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯊꯤꯕ ꯐꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯏꯕꯣꯝꯆꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯑꯗꯨꯝꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯒꯅꯨꯗ, ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯤꯑꯣꯏꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯟꯕꯤꯕ, ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯃꯁꯤꯅ ꯅꯨꯡꯁꯤꯅꯕꯒꯤ ꯈꯨꯗꯝꯅꯤ, ꯑꯄꯨꯟꯕꯅ ꯃꯥꯡꯒꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯦꯕ ꯑꯗꯨꯅ ꯍꯔꯥꯎꯅ, ꯃꯔꯨꯞꯇꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯅ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ? ꯊꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛ ꯑꯁꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯐꯥꯔꯕꯁꯨ ꯏꯆꯥ ꯐꯪꯗꯕꯗꯒꯤ ꯑꯩꯍꯥꯛꯀꯤ ꯊꯦꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯑꯣꯠꯄꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯎꯍꯩ ꯋꯥꯍꯩ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯕꯤꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯂꯣꯈꯥ ꯑꯃꯗ ꯌꯦꯡꯊꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯤ꯫ ꯑꯗꯨꯒ ꯏꯟꯊꯗꯨꯅ ꯑꯩꯕꯨ ꯊꯝꯕꯤꯔꯝꯕꯅꯤ꯫
ꯃꯗꯨꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯎꯔꯤ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯣ, ꯀꯌꯥꯗ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯤꯕ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕ ꯊꯦꯕꯅꯣ? ꯅꯨꯄꯤ ꯈꯛꯇꯅ ꯑꯁꯣꯏꯕꯔꯅꯤ ꯃꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ, ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯅꯍꯥꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯑꯍꯦꯟꯕ ꯈꯛ ꯄꯥꯝꯂꯣꯏ, ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯊꯦꯕ ꯑꯗꯨꯅ ꯏꯕꯣꯝꯆꯥꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯦꯕ ꯑꯗꯨ ꯆꯥꯛ ꯂꯥꯝꯕꯅ ꯃꯕꯨꯛ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ, ꯅꯍꯥꯛꯄꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯊꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏꯅ, ꯑꯩ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ꯫ ꯏꯕꯣꯝꯆꯥ ꯅꯨꯡꯉꯥꯏꯇꯅ, ꯑꯁ, ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯃꯠꯇ ꯄꯨꯔꯛꯄ ꯅꯠꯇꯦ, ꯁꯨꯞꯅꯇꯪꯒꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯀꯠꯆꯅꯕ ꯈꯔꯁꯤ ꯈꯛꯇꯅꯤ꯫ ꯐꯔꯦ, ꯃꯕꯨꯛ ꯂꯥꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯖ ꯄꯤꯊꯛꯄꯤꯕ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕꯅꯤ, ꯃꯉꯣꯟꯗ ꯀꯠꯄꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯊꯦꯕ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ, ꯀꯔꯤꯁꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯌꯥꯔꯦꯗ ꯃꯔꯨꯞ, ꯑꯩ ꯑꯗꯨꯃꯛ ꯅꯥꯄꯤ ꯑꯁꯤ ꯑꯣꯏꯅ ꯆꯥꯖꯔꯒꯦ꯫ ꯃꯔꯨꯞ, ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯀꯠꯆꯅꯕ ꯍꯥꯏꯗꯅ ꯄꯨꯔꯛꯄ ꯑꯊꯦꯟꯄꯣꯠ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯝꯗꯒꯤ, ꯀꯣꯝꯂꯥꯗꯒꯤ, ꯂꯐꯣꯏꯗꯒꯤ ꯌꯣꯡ ꯀꯌꯥ ꯑꯃꯅ ꯂꯥꯛꯅꯗꯨꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯝꯆꯥ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯗꯤ ꯎꯃꯪ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯖꯤꯕ ꯂꯩ ꯍꯥꯏꯕꯁꯦ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯃꯔꯨꯞ ꯊꯦꯕ, ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯩ ꯌꯨꯝꯗꯒꯤ ꯑꯆꯥ ꯑꯊꯛ ꯂꯧꯔꯨꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯦꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯏꯉꯛ ꯉꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯃꯥꯗꯤ? ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯗꯨꯅꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯉꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯨꯞꯊꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯐꯨꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯧꯕ ꯊꯦꯕ ꯑꯗꯨ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯡꯂꯕ ꯃꯥꯂꯪ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯣꯝꯆꯥ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯨꯡꯗ ꯈꯣꯡꯐꯝ 2-3 ꯍꯜꯂꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯀꯤꯒꯅꯨ ꯅꯨꯄꯥ ꯃꯆꯥ, ꯑꯩꯍꯥꯛ ꯑꯁꯦ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯔꯤꯕ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯟꯊꯕ ꯇꯧꯗꯅ ꯈꯨꯔꯨ ꯀꯨꯟꯊꯔꯗꯨꯅ ꯃꯈꯨꯠ 2 ꯂꯣꯟꯅꯗꯨꯅ ꯏꯕꯣꯝꯆꯥꯗꯨ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯆꯔꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯍꯥꯟꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯁꯤꯕ, ꯑꯇꯣꯟ ꯃꯆꯥ ꯈꯥꯏꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯊꯃꯣꯏꯗ ꯆꯦꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯦ, ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯊꯃꯣꯏ ꯆꯦꯜꯂꯤ꯫ ꯑꯔꯣꯏꯕꯗ, ꯅꯍꯥꯛꯅ ꯂꯨꯝꯅ ꯂꯧꯖꯔꯤꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯆꯅꯕ ꯄꯨꯔꯛꯂꯤꯕ ꯑꯊꯦꯟꯄꯣꯠ ꯑꯗꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯖꯤꯕꯁꯤꯡꯅ ꯆꯥꯊꯣꯛꯂꯝꯂꯕꯁꯨ ꯑꯁꯥꯎꯕ ꯑꯃꯠꯇ ꯌꯥꯎꯗ ꯄꯨꯛꯅꯤꯡ ꯏꯪꯊꯔꯗꯨꯅ, ꯈꯪꯖꯗꯕꯅꯤ, ꯈꯪꯗꯗꯨꯅ ꯇꯧꯖꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕꯗꯣ ꯌꯥꯝꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯛꯆꯦꯜꯅꯤ꯫ ꯍꯧꯖꯤꯛ ꯑꯩ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯃ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯏꯕꯣꯝꯆꯥ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯔꯒ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯂꯕ ꯐꯥꯎꯕꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯖꯕ ꯐꯪꯖꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯕꯗ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯦ꯫ ꯌꯥꯔꯕꯗꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯍꯟꯕꯤꯗꯨꯅ ꯑꯩꯈꯣই ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯤꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯂꯐꯣꯏ ꯐꯥꯏꯕꯣꯛ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯂꯐꯣꯏ ꯑꯗꯨꯕꯨ ꯂꯧꯁꯤꯟꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, ꯌꯦꯡꯉꯣꯏ, ꯂꯐꯣꯏꯗꯣ ꯅꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯅꯤꯃꯛ ꯄꯤꯖꯧ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯨꯃꯤꯠ 4-5ꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯅꯥꯎ ꯄꯨꯒꯅꯤ꯫
nacha anigi lila yengduna nungaina punsi nungsangni hingbu oiroko. Ibomcha harauna kare amakak sunataba ani onthokna haraujakreda wafam ase aigi nupida tamlabari haraubugi pankhai leiraroi. Lairembi aduna momon noklaga phari adudi aihakna haiba wafamsing ado soidana pangthoklu aihak chatleko. Asi haiduna lairembi ado khongnang pambi adugi manungda phatchangsinduna laikre. Ibomcha khongnang panbi aduda khurumjaramlaga thuna yangnamak mayum tamna chelaklami. Somda sanareidi pamungda ok khongna kaptuna lairami. Ibomcha harauna mayum yorakpada akoibaduda koyeng yenglaga sumang adudagi nupi nangbu kaida lege asumna kauraba sukhumlaklamde adubu tare. Imungdagi sanareina thamoi sokna kaplibado khonjela du tabada thinthaba tawdana imungda changlaklami. Kaptuna lairiba sanaregi manakta changsilaktuna kari tawrege nangbo. Sanare kapladuna ibomchada chetna konsilaga moi papo ai se nupi uibada matik yam chaju ai siki bana hena phari nupi atopa thiro haibasu nangna yade miyamna ibu mama nate nupi sunate charuna semba mitamnya haiduna nokna biriba mayamase uba taba ngamje ai khangme hawaye. Ibomcha sanaregi mapi adu taithokpiraga se to mina wathi wari nganglaga karigi nangna atukyanna pukning sontharibu hojikti kaisu waningai leitre pumnamak ase umangi lairembi mana thaujanbiri aikhoi anigi imita icha amakhakta nate icha ani ujaba phangadawrabani. Wado tabada sanare ibomchada tapna phuraga nangsu aigi awabase uraga karimnarira. Ibomcha lairembina pirakhiba laphoi phaibok anidu puthoraktuna sanareda piraklami tu masina upai oidoribani. Wafam ase hairaduna thokiba thodok pumnamak leiduna khanghalami. Sanare harauna laphoi adubu mathanungda chetna konsinjaduna kapcherami. Ibomcha su mabukning nungsiraduna huina macha phanglaroi hingbagi kanadre khanjaruba matai manau anidu nungsinana kapminarami. Asomdana kapagi khonjela du tabada yumthangnaba amadi lambida chatliba miwangangnaba wathi wajoi pamba singadudi sugatnaduna is kari thokjeina kapcha sain nungsanaga nungsa sarakansida aduni kaminaraga machaga pokani haibajalo moigi siba. Wafam ase haiduna karimnaba magaloinana nuklami. Numit adu maktada lairembi aduna hairakhiba pumnamak phangthokjarami. Numit marini ngaibada aduki matik wajarami. Makoi anigi mafamdadi numit marini haibasi chahi amaga pangkhak oikre. Asumna numitna haujinkibana hainakhiba numit marini adu laklami. Sanare khanghodana chak thongna makok ngawraktuna wakhal mangduna leimaida takhirami. Mataw adu ubada ibomcha pakhatna chenchinjaduna phamungda ningthijana thambirami. Aduga chakhumdagi sing laururaga sanaregi lawaida pop thabiraga nupi nangbu wakhal tarabo kari tawrage asi haiduna sanaregi makhut masa da noibirami. Asumna tawbudagi sanare adu wakhal lakladuna moi phabo kok samga oi nangai haktang ningthijana hiptuna leramuko ai amai ba samudo amukta kawrukhige hoi ado moi phabo khara thuna dilak piroko. Ibomcha thuna yangnamak amaiba samubu kawbu chakhirami. Mikup kharagi matungda lakladuna sanaribu yenghalami. Sanaregi mihuladu paiduna yengduba matamdari amaiba samu adu nokladuna Ibomcha masidi nungaiba pauni ni he nakhoi animak mama mapa oigadawrene. Wafam adu tabada haraubugi pankhai leitre. Adudi khuramaiba nahak chakhranu ngasi ase porom thongduna chaminakhrase aduga dakhina chaungla tawkani. Amaiba samusu selda khara chopaga ahawba mathelnaga pamjabaga harauna yathoklami. Asumna numidangi matam maduda ibomchana kaitheldagi porom leiruraga thonglami. Aduga samuga punna hauna chaminarami. Dakhina su yamna chaungna pibirami. Samuna adudi ibomcha aisu chatnanaba tawragi thengkhragani. Yai ai asai phawba thinjagi khura. Asi haiduna anidu thongal tamna thokminaraklami. Tanja aduda khul adugi nisada charaga leiba yungabu khara laklami. Samu ubada
ꯌꯨ ꯉꯥꯎꯕ ꯑꯃꯅ ꯎꯁꯤꯠꯇꯅ "ꯑꯦ ꯈꯨꯔꯥꯃꯥꯏꯕ, ꯅꯪꯗꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ? ꯅꯠꯇꯦ, ꯆꯥꯕꯣꯛꯅꯕ ꯂꯥꯏꯋꯥ ꯇꯥꯛꯄꯤꯔꯝꯃꯤꯔꯣ? ꯀꯥꯟꯅꯔꯣꯏꯀꯣ ꯏꯕꯣꯝꯆꯥ, ꯅꯪꯁꯨ ꯁꯦꯜ ꯃꯥꯡꯅꯅꯕꯅꯤ꯫ ꯃꯥꯏꯕ ꯀꯌꯥ ꯁꯨꯔꯒꯦ ꯀꯧꯕ ꯅꯪꯕꯣ? ꯐꯅꯗꯤ ꯌꯥꯝꯃꯝꯃꯅꯤꯌꯦ ꯀꯧꯔꯤꯁꯦ, ꯁꯦꯜ ꯇꯤꯡꯅꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯧ, ꯅꯃꯤꯠꯇ ꯅꯆꯥ ꯎꯍꯟꯕꯤꯒꯦꯅꯦ." ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯁꯦꯡꯅ ꯏꯕꯣꯝꯆꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯐꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯃꯨꯅ "ꯏꯍꯦ, ꯉꯥꯏꯈꯣ ꯁꯥꯎꯒꯠꯈꯤꯅꯨ ꯏꯕꯣꯝꯆꯥ, ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯅꯤꯁꯥꯁꯨ ꯐꯖꯅ ꯉꯥꯎꯔꯤ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯉꯥꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯥꯟꯅꯔꯨꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯏꯅꯣ?" ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯄꯦꯟꯗꯕ ꯑꯗꯣ ꯊꯣꯡꯒꯥꯜꯒꯤ ꯑꯣꯏ ꯊꯪꯕꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯟꯕꯤ ꯑꯗꯨꯗ ꯈꯨꯗꯨꯝꯗ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯑꯁꯥꯎꯕꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯏꯕꯣꯝꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨ ꯉꯥꯎꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯥꯏ, ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯁꯥ, ꯅꯊꯤꯕꯣꯡ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤꯕ ꯅꯈꯣꯏ ꯏꯕꯣꯝꯆꯥ ꯑꯣꯏꯔꯝꯕꯒꯤ ꯐꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯉꯁꯥꯏꯅ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯁꯅꯥꯔꯩꯕꯨ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯨꯔꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯣꯝꯆꯥ ꯑꯃꯁꯨꯡ ꯁꯅꯥꯔꯩꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯒꯗꯧꯔꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨ ꯉꯥꯎꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯊꯧꯁꯥꯕꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯁꯥꯃꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯍꯥꯏ ꯏꯕꯣꯝꯆꯥ, ꯑꯣꯏꯔꯣꯏꯗꯕ ꯃꯤꯁꯤꯡ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯦꯕꯥꯗꯨꯝ ꯇꯧꯕꯤꯔꯨꯆꯣ, ꯑꯩꯍꯥꯛ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯁꯥꯃꯨ ꯑꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯂꯥꯞꯅ ꯆꯠꯈ꯭ꯔꯤꯕ ꯌꯨ ꯉꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯗꯨꯅ "ꯅꯈꯣꯏ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ." ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯃꯁꯥꯗ ꯂꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯝꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯒꯟꯗ ꯑꯃꯃꯝꯇ ꯁꯥꯟꯊꯔꯝꯃꯤ꯫ ꯌꯨ ꯉꯥꯎꯔꯝꯕ ꯑꯍꯨꯝ ꯑꯗꯨ ꯏꯕꯣꯝꯆꯥꯒꯤ ꯆꯩꯐꯨꯗ ꯅꯤꯁꯥ ꯂꯣꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯂꯒ ꯁꯨꯒꯠꯇꯨꯅ "ꯑꯁ, ꯂꯣꯏ ꯇꯦꯛꯑꯦ ꯇꯧꯔꯤꯁꯦ, ꯀꯅꯥꯅꯣ ꯃꯤ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯏꯁꯤꯕꯣ?" ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥꯡ ꯆꯥꯎꯕ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯕꯨꯠ ꯁꯥꯔꯤꯕ ꯏꯕꯣꯝꯆꯥꯅ ꯃꯈꯣꯜ ꯁꯦꯝꯂꯒ ꯃꯈꯨꯠꯀꯥꯗꯨ ꯑꯇꯤꯌꯥꯔꯣꯝꯗ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯌꯥ, ꯃꯤ ꯆꯥꯔꯒꯦ!" ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯨ ꯉꯥꯎꯕ ꯑꯍꯨꯝ ꯑꯗꯨ ꯚꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯇꯨꯟ ꯊꯥꯡꯒꯠꯄ ꯃꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ "ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯣꯏꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯅꯝ ꯇꯠꯂꯦꯗꯅ." ꯋꯥꯁꯤ ꯍꯥꯏꯔꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤ ꯇꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ? ꯈꯨꯔꯥ ꯑꯃꯥꯏꯕ ꯊꯤꯟꯕ ꯊꯣꯛꯄꯗꯨꯕꯨ ꯑꯗꯨ ꯀꯨꯏꯕ꯭ꯔꯣ?" ꯏꯕꯣꯝꯆꯥ ꯍꯪꯂꯤꯕ ꯋꯥꯒꯗꯣ ꯇꯥꯗꯕ ꯃꯈꯩ ꯅꯨꯡꯁꯤꯅ ꯁꯅꯥꯔꯩꯒꯤ ꯃꯄꯨꯛ ꯃꯄꯥꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯐꯪꯂꯅꯤꯀꯣ? ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯔꯒꯅꯤ꯫ ꯅꯪꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯧꯖꯔꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯑꯥꯔꯊꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯍꯜꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯏꯕꯣꯝꯆꯥꯅ ꯌꯥꯗꯗꯨꯅ ꯁꯅꯥꯔꯩꯗꯨ ꯐꯃꯨꯡꯗꯒꯤ ꯐꯥꯎꯕ ꯀꯨꯝꯊꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯒꯗꯧꯔꯤꯕ ꯑꯣꯏꯕꯅ ꯁꯣꯏꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯏꯕꯣꯝꯆꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯈꯨꯜꯗꯨꯃ ꯄꯥꯎ ꯁꯔꯥ ꯁꯟꯈ꯭ꯔꯦ꯫ ꯄꯨꯡꯉꯛ-ꯉꯛꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯌꯨ ꯉꯥꯎꯕ ꯑꯍꯨꯝ ꯑꯗꯨ ꯃꯅꯒꯟꯗꯨ ꯂꯣꯏꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯃꯊꯥ ꯄꯣꯝꯂꯦ꯫ ꯏꯔꯨꯖꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯒꯗꯕꯒꯤ ꯐꯤꯕꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯗꯨꯅ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯏꯕꯣꯝꯆꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯈꯛ ꯅꯥꯀꯟꯗ ꯄꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫
Madu udaba makai Ibomchadi Pachang Sinduna Angaubo Machugi Ningthana Yomliba Angang Ani Adu Sin Sinduna Pamjari. Mapunsida Ahanba Macha Ama Pamjaba Phangba Aduda Haraubagi Pankai Laikidre. Sanareda Amuk Yanghan Tauduna Harau Jarami. Aduba Amai Beduna Nungaitana Lairibadu Ubada Ibomchana. Kari Taurabage. Dakina Jauri Haiduna Waribra. Adugi Dikashu Kaluno. Aina Jaunu Pigani. Amai Bidu Yamna Nungaitana. Ibomcha. Ai selda aduk hakna yami yamde haiduna thigado na teni he. Aina nungai triba asidi madugi nate. Nangina chanupa adudi asoiba amata yaudi laibak pai. Tawbu na chanupi ado makong sonaiduna poklagri. Chatpadi ngamkiba yai. Adubu sekpadi sekadaba male. Wadu tabada sanare amusung Ibomchadu yamna nungai zaramde. Adubu soinai jarabaso machabu karamna nungside haigani. Ibomcha momon noglaga Paibok asibu karambana ahalwega doribano. Nupi macha aduna ahalwega doribani. Adubu Ibomcha angangani se masakti onthokna phajakre. Nupi su nupasu kana amatana henjinba ngamloi dori. Asumna numit asidagi machagi saktam kaya sing adu yengjaraga harauna hingjarami. Tawbu nupi gi pukjeldi lai haktaktagi pukjel pi haibagumna sanare adu mabuk thoki macha nupi adubu soinaibini khalladuna Inthokpa nathaiba hek taurami. Machanupi adugi mamingna leimaton aduga machanupa aduna khaba haina kaurami. Angang mabukta pithaklabaso leimaton bu ningthi nungaina pithak pide. Yaba sebi su phajana tawbiramde kafalagata thambirami aduba Ibomchade. Machagi macha kari sukhenaba thamlamde chapmana nungsirami. Asumna chahi khara haujin khiduna haujikte macha anima mapung marei fana chawba haibada oirami. Luhongbagi chahi yauraba phawbada leimatongi fibam adu kana amatana taloi oijage haibalak lamde. Masak machuda awatpa amata laitrabaso soinaibini haiduna tathi birami. Amaromdana sanare nasu leimatonbu nongmata ningthinungaina tawbiramde. Khabagi nibo hairabadi anirak suna ngangnade khudakta pangthok birami. Haujikti wakhal loina taraklaba oibana leimaton ahing khudingi kapchaduna lenba horami. Nongmagi ayuki matam amadani Ibomchadu thabak suba chatkadabagi mapalda thoraklami. Leimaton adu ising soklubani asekpa makhong aduga yamna wana halaklami. Madu ubada chensinduna icha thoy karigino nangna ising soklibasibo tusalabadi kamdawni asi haiduna sanabuna dubu thangthabirami. Pumnamak sanaraina urabaso soinaba tare khalladuna afaba saduna mapanda tholaktuna Ihe, imagi thoy, nangbu nakhong yade khangna karigi ising sokluribano. Hayeng khaidi tawganu ko. Aina amu adum so asu yabadubu. Tanja aduda khabana khawdemlaga. Olaki amana pairaki aphebi mama sabasidi onthokna yengbada mitna akhre he. Ibomcha gyan tadraduna kari haiba ibungo. Asengbado haidorakpa tare khalladuna leimatona fatkhumlai. Pabo, aikoina nause lila ama thokani hai. Adugi haigedaba wahisingdo tambi sanarini. Wafamadu tabada sanare mihuladu ingtharaduna sanabunadu puduna imungda changkhirami. Ibomcha leimatongi mamaida munna yenglaga pakhatna. Hai, kari tawre. Namit adudi loina pomline. Nate, nangbu kaplurabo. Namit kadu ingangang silida. Leimaton momon noglaga mamayado tap pairaga. As, akhoi babung sidi jajat yam ngangi. Ima babung na akhoi ba sugamna luna tawriba sidi. Sidabu kari pendaba laidana kaptoino. Thabak dudum chatpiru, thenkrani ye babung. Ibomcha su harauna hoi haiduna khawmayu madu puduna chatkirami. Iche, kaigino nangna sugamna khangbukan biwirisibo. Aigi ima oirasu, aibu luna tawrasu. Iche bu thina tawbadine, ai sukya yaningde. Aidi nungsibasu ngamoi. Leimatonna maupagi makokta nanthabiraga. Adumna haiganu. Ima ipabu luna tawbiba haibase macha oiba aikoigi ithawni. Imana ibu yengthiba kaisu laite. Machabu karigi nungsiroidoino. Nangna wakhal henjinbagini. Tanja aduda sanare imungdagi tholaktuna sanabuna adu manakta fat thamlaga. He, se, isingsi yam thuna sozo. Nababung halak jingaida. Imungda lairiba chapu ahumase
ꯅꯆꯥꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯐꯖꯅ ꯐꯥꯎꯕ ꯆꯠꯄ ꯉꯝꯗꯕ ꯏꯆꯦ ꯑꯁꯤꯗ ꯊꯧꯗꯥꯔꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯪꯁꯤꯕꯨ ꯅꯨꯄꯤ ꯂꯩꯃꯇꯣꯟ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯅꯅꯥꯎ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯐꯠꯇꯤꯌꯦ꯫ ꯁꯅꯥꯔꯩꯗꯨ ꯈꯣꯜ ꯋꯥꯡꯂꯞꯅ ꯅꯅꯥꯎ ꯑꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯥꯏꯊꯣꯡꯒꯤ ꯇꯥꯠ ꯀꯌꯥ ꯎꯞꯁꯤꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯅꯅꯥꯎꯁꯤꯁꯨ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯂꯦꯗꯅ꯫ ꯀꯗꯥꯏ ꯄꯤꯔꯣ ꯏꯆꯦ, ꯑꯩ ꯏꯁꯤꯡꯗꯨ ꯁꯣꯛꯎꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯗꯨ ꯁꯅꯥꯕꯨꯟꯗꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯐꯔꯝꯃꯅꯤꯅꯦ ꯁꯤ ꯑꯣꯏꯔꯗꯤ, ꯀꯦꯁꯤꯟꯅꯗꯅ ꯑꯐꯕ ꯂꯥꯟꯖꯗꯕ ꯁꯥꯔꯗꯅ ꯅꯁꯛ ꯐꯖꯔꯕꯁꯨ ꯁꯣꯏꯅꯥꯏꯕꯤ ꯅꯪꯅꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯆꯥꯛ ꯏꯟꯁꯥꯡ ꯇꯤꯡꯅꯅꯕꯅꯤ꯫ ꯂꯩꯃꯇꯣꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯏꯃꯥ, ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯐꯝꯗ ꯁꯣꯏꯈꯤꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ? ꯑꯩꯒꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯁꯤꯕꯨ ꯑꯩꯅ ꯑꯣꯏꯒꯦ ꯈꯟꯅ ꯑꯣꯏꯈꯤꯕ꯭ꯔꯣ? ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯑꯩꯁꯨ ꯃꯤꯒꯨꯝꯅ ꯂꯝꯄꯥꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯄꯥꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯇꯥꯔꯣꯏ ꯀꯌꯥꯒ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯁꯅꯥꯔꯩꯗꯨ ꯃꯊꯕꯥꯛ ꯌꯩꯔꯒ ꯍꯩꯃꯥ ꯍꯩꯃꯥ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯝ ꯑꯗꯨ ꯐꯣꯏꯕꯤꯔꯒ ꯈꯪꯂꯕ꯭ꯔꯥ ꯅꯪ? ꯉꯥꯡꯈꯣꯗꯅ, ꯈꯨꯝ ꯈꯨꯑꯣ ꯅꯆꯤꯟꯗꯣ꯫ ꯂꯩꯃꯇꯣꯟ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯏꯃꯥ, ꯑꯩ ꯈꯨꯝꯃꯔꯣꯏ, ꯑꯩ ꯂꯥꯜꯂꯦ꯫ ꯑꯣꯜꯂꯛꯈꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯦ ꯃꯤꯃꯥꯡꯗ ꯌꯣꯜꯂꯕꯅꯤ꯫ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ, ꯅꯪ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯃꯐꯤ ꯎꯐꯨꯜ ꯊꯥꯡꯕ ꯃꯈꯩ ꯃꯁꯝ ꯏꯐꯥ ꯐꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯃꯆꯦꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯈꯥꯕꯗꯨ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣ, ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯑꯣꯏꯔꯦꯀꯣ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯗꯕ? ꯂꯩꯃꯇꯣꯟ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯑꯁꯦꯛꯄ ꯃꯈꯣꯡ ꯑꯗꯨꯒ ꯌꯦꯅꯈꯥꯔꯣꯝꯗ ꯁꯤꯜꯂ ꯁꯤꯜꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯆꯥꯛ ꯆꯥꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯂꯩꯃꯇꯣꯟꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯏꯍꯦ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯌꯥꯗ꯭ꯔꯣ? ꯅꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯣ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯔꯩꯗꯤ ꯃꯩ ꯍꯧꯔꯦ꯫ ꯈꯥꯕ ꯃꯃꯥꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯏꯆꯦ, ꯑꯇꯣꯞꯄ ꯄꯨꯈꯝꯁꯨ ꯂꯩꯔꯝꯃꯔꯣꯏ꯫ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯍꯩꯗꯣꯛꯈ꯭ꯔꯕꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯈꯥꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯣ꯫ ꯁꯅꯥꯔꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯏꯕꯣꯝꯆꯥ ꯂꯩꯕꯅ ꯆꯥꯃꯤꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯂꯕꯗ ꯂꯩꯃꯇꯣꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯆꯥꯛ ꯑꯃꯨꯛ ꯆꯥ ꯇꯧꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯁꯅꯥꯔꯩꯗꯤ ꯍꯩꯅꯗ꯭ꯔꯦ꯫ ꯁꯣꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯏꯍꯦ, ꯍꯩ, ꯅꯃꯤꯠꯇꯣ ꯊꯛꯏ ꯌꯥꯔꯣꯏꯅꯦꯍꯦ, ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯗꯣꯔꯤ? ꯑꯩꯕꯨꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯆꯥꯛ ꯑꯃꯠꯇ ꯏꯆꯥ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯦ, ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯔꯛꯑꯣ, ꯑꯩꯒ ꯈꯔ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯁꯦ꯫ ꯂꯩꯃꯇꯣꯟ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯥꯔꯅꯤꯌꯦ ꯅꯥꯎ, ꯑꯩꯁꯨ ꯍꯦꯛ꯫ ꯈꯥꯕ ꯃꯆꯦꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯃꯥꯅ ꯆꯥꯛ ꯄꯤꯖꯈꯤꯗꯦ ꯈꯪꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯥꯛ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯁꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ, ꯆꯥꯛꯁꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯏꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯆꯥꯛ ꯏꯟꯅꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯣꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯖꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯌꯦꯡꯉꯨꯅꯦ ꯃꯃꯥ, ꯅꯆꯥꯒꯤ ꯂꯤꯂꯥ ꯑꯁꯦ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯦ, ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯁꯅꯥꯔꯩ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯊꯃꯣꯏꯗꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ꯫ ꯂꯩꯃꯇꯣꯟꯕꯨ ꯃꯉꯛ ꯁꯝ ꯃꯦꯠꯇꯨꯅ ꯍꯥꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯥꯛ ꯆꯥꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛ ꯀꯔꯤ ꯀꯔꯤ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯥꯎꯃꯩ ꯄꯣꯗꯣꯟ ꯃꯆꯥ ꯑꯃ ꯊꯥꯜꯂꯗꯨꯅ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯩꯃꯇꯣꯟꯅ ꯉꯝꯖꯕ ꯊꯕꯛ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯗꯨ ꯂꯣꯟꯖꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯩꯅꯥꯛꯇꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯃꯇꯣꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯤꯟꯊꯕ ꯇꯧꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯤ ꯏꯆꯥꯊꯣꯏ? ꯄꯥꯕꯨꯡ, ꯌꯦꯇꯨꯝꯅ ꯈꯨꯠꯇ ꯊꯤꯟꯈꯤꯕꯅꯤꯗ꯫ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯇ꯭ꯔꯦ, ꯇꯨꯝꯕꯤꯔꯨꯔꯣ, ꯋꯥꯔꯝꯃꯅꯤꯌꯦ꯫ ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯏꯆꯥꯗꯤ ꯁꯅꯥ, ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯃꯅꯤꯒꯨꯝꯅ ꯎꯗ꯭ꯔꯕꯁꯨ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯅꯪꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯑꯁꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯥꯊꯣꯏ,
Namanasu nangbu yamna nungsibani. Nangbu miga mi manade haiduna nongmata aigi magi khaidabani. Namabu matam chuppada luna tawbiyu ko. Karisu khangjadaba mapagi icham chamba adubu magundi yaudraba wahai adu tabada leimatondi khangba ngamjaduna o kongba makhai kaplaga ibomchada pabung haina konduna kapcharae. Ise masigi damaktabu kappa hongnabro ahinga se thengjilakle tumna naba taw nangi thabak ase hayeng tawro warani wase hairamaka ibomcha thokhirame ngasai makai huranduna tariba sanaraisu ibomchana thorakpa aduda thuna yanamak magi kada chensin khirame sanarai wakhal munna khallaga masigi soinaibi nupi ase thamlabadi imung ase soidana mingcha thirani aduna thuba matamda mabu yum asidagi tanthokpra natragana hatokhribra ma tawdrabadi aigi punsi ase suknung nungaini hingba ngamlaroi ibomcha tumtharubadagi mangoi hawoi hai mama karino nangna hairibado sanarai khangboi lakboi kaisu haideda moi babong adudi langakanu ko tumu ahing theng somda laimatondi nukti numit khudingi tawbagumna pendaba aduna maram oiraga hikna kapcharami mama nanga sai tawkiba kaya singa du ningsinglaga khangba ngamludabagi magi kagi thongnawado hangtoklaga atiya thakta thokliba thajama hakbu munna yengjarami ita thaja nahakti kayada langna ngalibana prithibi pumbabu nahaktagi nangal sinba thungna ngalhandun mipum khudingbakbu khudum chanba ngami nahakum oinanaba aibusu takpiyuba karamba matamda aine imagi minungsi phanggadaba ase haiduna kapjarami kudak aduda karigumba ithilama phawraktuna magi kagi thong adu hangtoraklaga sijarunabagi damak thoraklami mahakna sumang adugi maya yaurakpada nungsiraba mawpagi khonjelna tanikna iche kadaidanu nangna chatkadoribado aishu lake khonjel adu tabada leimaton tana tasinadana chatke haiduna tawrami khaba nungaitana iche aidi nang yaudrabadi yum asida leiba ngamloi aishu nangi tum inarake asi haiduna leimatoni makhut adu samlaklami nanaw nangdi ima pabunguna konduna leihokhu aidi yum asigi mingchat thinanaba poglakpani hingbada kanadra se aigi khutu thado aibu khamnana khaba leimatongi makong adu konsilaga iche nahak chakhino ainang yaudrabadi aisui tumda sijagani aidi ichebu yamna nungsiye ima angaubiga manaraga kari kanadoino pabungi su khalo iche leimaton khantharuba mikupta mapa amadi mapabung bu ningsinglaga makong thangba ngamdre kapliba khaba bu chingkhatpiraga mapi taithokpirami khaba nanghauraroi matagum machegi makhudadu chingdaga imungda pusilami soibadagi thong adu gamlaw thokre mana singba sanarena lawraklami kanano thenga kansida khabana ima aine mapan thobani tapna tawba yadro tumba kaini he asumna khabana magi kada machedu pusilaklaga iche ngaside aigi phamung asida nang tum aduga ina makhada phida thaduna tumlagi nanaw aigi kada dum tumjarugi makhada tharaga tumbado ingani yare aigi sida tum khabagi ningaina leimatondu upai leitre phare hayeng hogatpada warani tumasiko khaba leimatongi makhut ado chetna paisilaga iche matungdadi asumna tawgi khanganu ko leimaton khabagi makokta nungsina nanthabiraga tawraroyi tumtho asumna ahing adu mahaujinkre mathangi numitane leimaton sumangi wai adu ngamboi ngamdabai tairami ibomchana icha thoi nangbu toone namana tawse sanune he babong ai kaisu wadi imado waran aduna imungi thabak macha di aina sum tawge oh phare adudi ipasu thabak chaluki ge ko horen halakpada nakoi ani gi acha thak leirake ngasi dine sel phangada busule aduna ne nga thongduna chase hoi babong ibom cha su thabak chatkre khabana singkana khairami leimaton imungdagi ising khuzai ama lauthoraktuna khabada pirami now warani khairiba singse phana yami to kona mukhairo aikoi durba saduna karigino masidi kwa kumna ikhong khonglaktena
ꯍꯩꯃ ꯑꯩꯅ ꯑꯗꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯔꯒ ꯅꯅꯥꯎ ꯅꯪꯁꯤꯗꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯂꯥꯎꯃꯜ ꯂꯥꯛꯃꯜꯂꯤ ꯌꯥꯔꯣꯏꯅꯦ ꯃꯕꯨꯛꯇꯣ ꯊꯥꯡꯕ ꯉꯝꯃꯝꯃꯔꯣꯏꯕ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯂꯩꯃꯇꯣꯟ ꯄꯥꯈꯠꯅ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯀꯩꯇꯧꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯪꯒꯣꯜꯗ ꯐꯤꯗꯥ ꯑꯃ ꯊꯥꯔꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯟꯕ ꯃꯈꯩ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯨ ꯉꯥꯎ ꯈ꯭ꯋꯥꯡꯁꯤꯁꯨ ꯇꯦꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯏꯆꯥ ꯊꯣꯛꯑꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯒꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕꯣꯏꯔꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯑꯃꯨꯛꯇ ꯉꯥꯡꯂꯛꯀꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯍꯛꯆꯥꯡꯅꯒ ꯍꯛꯆꯥꯡ ꯉꯝꯗꯕꯅꯦ ꯍꯣ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ ꯅꯃꯥ ꯅꯆꯥ ꯋꯥꯔꯤ ꯆꯤꯊꯍꯧꯕꯤꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯈꯥꯏꯕ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡ ꯅꯝꯕꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯉꯥꯏꯍꯥꯛꯇ ꯅꯝꯒꯦ ꯅꯝꯃꯣ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯩꯃꯇꯣꯟꯅ ꯁꯅꯥꯔꯩꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯕꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯕꯤꯔꯝꯃꯤ ꯃꯃꯥꯒꯤ ꯈꯨꯗꯛꯇ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔ ꯃꯥꯜꯂꯦ ꯈꯟꯖꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯅꯨꯡꯉꯥꯏꯇꯅ ꯉꯁꯤꯁꯤ ꯃꯔꯨꯞ ꯂꯩꯕꯅꯤ ꯏꯁꯥꯁꯨ ꯉꯝꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥꯅꯦ ꯑꯩꯕꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯅ ꯏꯃꯥ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯆꯠꯂꯨꯒꯦ ꯏꯃꯥꯅ ꯁꯥ ꯉꯝꯗ꯭ꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯣ ꯁꯅꯥꯔꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯒ ꯏꯆꯥꯇꯅꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯣ ꯑꯩꯕꯨ ꯂꯧꯕ ꯃꯤ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯃꯗꯨꯗꯅꯦ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯨꯄꯤ ꯑꯣꯏꯅ ꯌꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯅ ꯂꯩꯃꯇꯣꯟ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯔꯛꯂꯝꯃꯤ ꯈꯥꯕ ꯁꯤꯡꯈꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯕꯅꯤ ꯃꯆꯦꯅ ꯉꯁꯤ ꯌꯥꯝꯅ ꯀꯦꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯉꯁꯤꯗꯤ ꯇꯞꯇꯥꯏ ꯀꯦꯁꯤꯜꯂꯒ ꯊꯣꯔꯛꯏꯁꯤꯕꯣ ꯑꯉꯥꯡꯅ ꯈꯪꯒꯗꯕ ꯄꯣꯠ ꯅꯠꯇꯦ ꯏꯃꯥ ꯌꯦꯡꯉꯨꯗꯨ ꯐꯖꯕ꯭ꯔꯥ ꯁꯅꯥꯔꯩ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯐꯖꯔꯦ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯃꯥꯂꯦꯝꯁꯤꯗ ꯈꯥꯕꯅ ꯀꯔꯦꯝꯅꯔꯒ ꯍꯦꯔꯥ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯣ ꯉꯁꯤꯈꯛ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯁꯤꯜꯂꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯈꯪꯅꯨꯡ ꯅꯨꯡꯁꯤꯅꯔꯒ ꯃꯆꯥ ꯑꯇꯣꯞꯄꯕꯨ ꯃꯤꯔꯥꯏꯕꯗꯤ ꯈꯛ ꯅꯨꯡꯉꯥꯏꯖꯗꯦꯗ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯅꯦ ꯖꯨꯒꯣꯠ ꯋꯥꯏꯔꯣꯡ ꯑꯃ ꯏꯆꯥ ꯆꯥꯗꯦ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯈꯥꯝꯂꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯈꯥꯕ ꯇꯤꯡꯉꯛ ꯃꯨꯟꯅ ꯌꯦꯡꯖꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯍꯔꯥꯎꯅ ꯏꯆꯥ ꯊꯣꯏ ꯂꯧꯕ ꯂꯥꯛꯑꯦ ꯅꯤꯡꯊꯤꯖꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯥꯎꯔꯛꯑꯣ ꯑꯗꯨꯒꯅꯦ ꯏꯊꯦꯡ ꯊꯦꯡꯗꯅ ꯍꯜꯂꯛꯅꯕ ꯇꯧ ꯂꯩꯃꯇꯣꯟ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯈꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯆꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯅꯥꯎ ꯏꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯉꯥꯛꯁꯦꯜꯂꯝꯃꯨ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯌꯨꯝꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨ ꯈꯥꯕ ꯃꯆꯦꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯈꯛ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯏꯄꯨ ꯑꯩꯈꯣꯏ ꯆꯦꯁꯦ ꯉꯟꯇꯥꯅ ꯍꯣꯔꯦꯟ ꯊꯤꯟꯕꯤꯔꯛꯎꯀꯣ ꯑꯍꯜ ꯑꯗꯨꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯗꯨꯅ ꯏꯄꯨꯒ ꯒꯥꯏꯗꯅ ꯈꯥꯕ ꯅꯣꯛꯂꯒ ꯏꯄꯨꯕꯨ ꯏꯄꯨ ꯍꯥꯏꯕꯅꯤ ꯅꯌꯥ ꯐꯥꯎꯕ ꯐꯖꯅ ꯍꯧꯗ꯭ꯔꯦ ꯀꯦꯂꯕꯗꯨꯗ ꯇꯥꯃꯣ ꯑꯃꯨꯛ ꯀꯧ ꯍꯥꯏꯔꯣ ꯌꯥꯔꯦ ꯃꯇꯝ ꯃꯥꯡꯍꯜꯂꯒꯅꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯂꯩꯃꯇꯣꯟꯅ ꯅꯅꯥꯎ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯏꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯣ ꯈꯥꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯒ ꯍꯣ ꯁꯣꯏꯖꯔꯣꯏꯌꯦ ꯀꯥꯎꯖꯔꯣꯏꯌꯦ ꯃꯆꯥ ꯏꯕꯦꯝꯃ ꯃꯃꯥ ꯅꯤꯡꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯁꯅꯥꯔꯩꯗꯨ ꯃꯃꯤꯠ ꯈꯥꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯏꯃꯥ ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯁꯅꯥꯔꯩ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯊꯣꯡꯉꯨꯔꯒꯦ ꯁꯤꯡ ꯈꯥꯏꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯅꯪ ꯄꯣꯊꯥꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯗꯨ ꯃꯈ꯭ꯋꯥꯡ ꯄꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯈꯥꯕꯁꯨ ꯄꯣꯊꯥꯕ ꯍꯩꯇꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯄꯩꯌꯥ ꯁꯤꯗꯨꯅ ꯇꯨꯡꯒꯣꯜ ꯁꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯂꯩꯃꯇꯣꯟꯒꯤ ꯐꯝꯃꯤꯟꯅꯔꯤꯕ ꯍꯅꯨꯕ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯡꯗꯣ ꯂꯩꯃꯇꯣꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯃꯇꯣꯟ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯣꯏ ꯏꯄꯨ ꯍꯅꯨꯕ ꯑꯗꯨꯅ ꯃꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯒ ꯀꯔꯤꯅꯣ
ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯍꯟꯅꯨꯔꯕꯖꯥꯠꯅꯣ? ꯑꯩꯁꯨ ꯄꯥꯈꯪꯅꯤ, ꯃꯤꯡꯅ ꯀꯣꯏꯔꯦꯡ ꯀꯧꯏ꯫ ꯋꯥꯁꯦ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯐꯝꯂꯝꯕꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯩꯃꯇꯣꯟꯗꯤ ꯃꯇꯥꯏ ꯅꯞꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯅꯨꯕ ꯀꯣꯏꯔꯦꯡ ꯑꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯦꯁꯦ, ꯅꯃꯥꯏꯗꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯁꯥꯎꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯀꯔꯤꯅꯣ? ꯉꯥꯎꯔꯕ? ꯅꯈꯣꯏꯁꯤꯕꯨ ꯉꯥꯎꯔꯕ? ꯅꯪꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯄꯥꯒꯨꯝꯕꯅꯤ꯫ ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯤꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ? ꯀꯣꯏꯔꯦꯡ ꯁꯥꯎꯅ ꯂꯩꯃꯇꯣꯟꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯒ, ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯀꯣꯏꯔꯦꯡꯅꯤ, ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕꯤ, ꯁꯣꯏꯅꯥꯏꯕꯤ, ꯃꯤꯃꯥꯟꯅꯗꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯒꯤ ꯅꯃꯥ ꯑꯗꯨꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯁꯅꯥ ꯈꯧꯖꯥꯎ 3ꯒ ꯑꯣꯟꯅꯊꯣꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯟ ꯃꯥꯡꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯗꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯗꯨꯝ ꯑꯃ ꯊꯥꯡꯀꯠꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯃꯃꯥꯅ ꯉꯁꯤ ꯎꯠꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯑꯐꯕ ꯃꯇꯧ ꯎꯠꯂꯛꯈꯤꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯂꯩꯃꯇꯣꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ, ꯏꯄꯥꯒꯨꯝꯂꯕ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯅꯪꯕꯨ ꯏꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯣꯏꯔꯦꯡꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯟꯅꯨꯔꯕ ꯐꯥꯎꯕ ꯅꯨꯄꯤꯗ ꯆꯣꯞꯄꯅꯤꯅ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯇꯣꯟꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ ꯅꯤꯡꯉꯝꯗꯅ ꯃꯃꯥꯕꯨ ꯀꯧꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯇꯣꯛꯇꯨꯅ ꯆꯣꯡꯊꯔꯝꯃꯤ꯫ ꯀꯣꯏꯔꯦꯡꯅ, ꯑꯣꯏ, ꯁꯒꯣꯜ ꯊꯧꯕ ꯂꯦꯞꯄꯨ, ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯃꯇꯣꯟꯗꯤ ꯑꯁꯦꯛꯄ ꯁꯣꯏꯅꯥꯏꯕ ꯃꯈꯣꯡ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯁꯤꯠꯂꯒ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯅꯥꯏꯕ ꯃꯍꯥꯛꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯜꯂꯨꯒꯅꯤ? ꯀꯣꯏꯔꯦꯡꯅ ꯇꯥꯟꯅꯔꯛꯇꯨꯅ ꯂꯩꯃꯇꯣꯟꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯁꯛꯎꯗꯕ ꯑꯃꯅ ꯀꯣꯏꯔꯦꯡꯒꯤ ꯈꯨꯕꯤ ꯑꯗꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯔꯒ ꯂꯥꯎꯗꯨꯅ ꯈꯪꯖꯔꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯕ ꯃꯅꯥꯏ ꯑꯗꯨꯅ, ꯑꯉꯝꯕ, ꯀꯔꯤ ꯇꯧꯔꯒꯦ? ꯀꯣꯏꯔꯦꯡ ꯁꯨꯒꯠꯇꯨꯅ, ꯑꯩ ꯂꯥꯏꯔꯤ, ꯅꯨꯄꯤ ꯑꯁꯤ ꯇꯥꯅꯧ, ꯆꯠꯂꯣ꯫ ꯂꯩꯃꯇꯣꯟ ꯃꯈꯣꯡ ꯑꯗꯨ ꯅꯥꯔꯛꯂꯦ꯫ ꯀꯔꯤꯃꯠꯇꯁꯨ ꯇꯣꯡꯗꯕꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯇꯥꯔꯝꯕ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯅ ꯊꯤꯟꯕꯗꯒꯤ ꯏꯁꯨ ꯊꯣꯛꯂꯦ꯫ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯃꯇꯣꯟꯕꯨ ꯊꯦꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯁꯨ ꯈꯪꯍꯧꯗꯅ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯄꯥꯛꯅ ꯑꯣꯜꯂꯒ ꯊꯥꯖꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨ ꯀꯞꯂꯒ, ꯑꯉꯝꯕ, ꯚꯨꯠꯂ ꯂꯥꯏꯔꯅ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯤ꯫ ꯑꯩ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯕꯒ ꯉꯝꯖꯔꯣꯏ꯫ ꯑꯩ ꯁꯦꯜꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯩ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯣꯏꯔꯦꯡ ꯃꯈꯨꯠ ꯑꯇꯦꯛꯄ ꯑꯗꯨꯒ, ꯍꯩ, ꯄꯥꯡꯗꯕ, ꯉꯥꯏꯈꯣꯅꯦꯍꯦ! ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡꯕꯨ ꯑꯇꯦꯛꯄ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯆꯤꯡꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯥꯖꯤꯟ, ꯃꯕꯨꯛꯇ ꯑꯃꯨꯛ ꯊꯥꯖꯤꯟ, ꯃꯃꯥꯏꯗ ꯑꯃꯨꯛ ꯊꯥꯖꯤꯟ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯀꯣꯏꯔꯦꯡꯗꯨ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯒ, ꯍꯣꯏ ꯃꯥ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯃꯁꯛꯁꯨ ꯎꯗꯦ, ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕ ꯑꯁꯤꯕꯣ? ꯀꯣꯏꯔꯦꯡꯗꯤ ꯍꯅꯨꯕꯒ ꯑꯣꯏꯕꯒ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯟꯊꯔꯛꯇꯨꯅ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯇꯁꯦꯡꯅ ꯂꯩꯃꯇꯣꯟꯗꯤ ꯏꯉꯛ ꯉꯛꯂꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯂꯥꯏꯔꯦꯝꯕ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡ ꯂꯩꯃꯇꯣꯟ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯅꯤ꯫ ꯏꯃꯤꯡꯅ ꯆꯤꯡꯂꯦꯟ ꯀꯧꯏ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯊꯧꯗꯣꯛ ꯑꯁꯤꯕꯣ? ꯂꯩꯃꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯊꯤꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯣ, ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯃꯥꯅꯣ! ꯍꯦꯛ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯕꯨ ꯁꯣꯏꯅꯥꯏꯕꯤꯅꯤ ꯈꯟꯗꯨꯅ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄ! ꯈꯪꯒꯅꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯂꯩꯃꯇꯣꯟ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯔꯒ ꯀꯞꯇꯨꯅ, ꯅꯠꯇꯦ, ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯃꯠꯇ ꯄꯤꯅꯕꯤꯒꯅꯨ꯫ ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ꯫ ꯐꯔꯦ, ꯅꯪꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩ ꯋꯥꯍꯩ ꯑꯃꯈꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯔꯤꯅꯣ? ꯍꯦꯛꯇ ꯐꯣꯡꯗꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ꯫
ꯑꯩ ꯍꯤꯡꯂꯨꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯆꯤꯡꯂꯦꯟ ꯂꯩꯃꯇꯣꯟꯒꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯁꯣꯏꯅꯥꯏꯔꯝꯕ ꯂꯩꯃꯇꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯨꯡꯐ ꯐꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯀꯠ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯖꯔꯒ ꯍꯔꯥꯎꯅ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯍꯔꯥꯎꯅ "ꯑꯩꯁꯤꯕꯨ ꯃꯪꯂꯣ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯣ?" ꯆꯤꯡꯂꯦꯟ ꯂꯩꯃꯇꯣꯟꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯔꯒ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ "ꯁꯒꯦꯂꯕꯤ, ꯅꯪ ꯑꯩꯒꯤ ꯇꯥꯂꯣꯏꯕꯗ ꯌꯥꯕꯤꯌꯨ꯫ ꯑꯩ ꯅꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕ, ꯂꯥꯏꯒꯤ ꯃꯆꯥꯅꯤ꯫ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ?" ꯂꯩꯃꯇꯣꯟ ꯆꯤꯡꯂꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ "ꯀꯩꯅꯣ? ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯤ꯫ ꯅꯍꯥꯛ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗ ꯅꯤꯖꯗꯨꯅ ꯄꯣꯛꯈꯤꯕ, ꯃꯤꯇꯝꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯇꯪꯈꯥꯏ, ꯃꯤꯑꯣꯏꯕ ꯇꯪꯈꯥꯏ ꯑꯣꯏꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤꯗ ꯅꯤꯖꯈꯤꯕ ꯃꯆꯥ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯦꯝꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ, ꯑꯈꯥꯡ ꯀꯟꯕꯤ ꯑꯃ ꯑꯣꯏꯔꯝꯕꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ꯫ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤ꯫ ꯅꯍꯥꯛ ꯑꯁꯦ ꯁꯣꯏꯅꯥꯏꯕꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅꯤ, ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ ꯂꯥꯏꯔꯦꯝꯕꯤꯅꯤ." ꯆꯤꯡꯂꯦꯟꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯟꯒꯤ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ꯫ ꯍꯔꯥꯎꯅ ꯆꯤꯡꯂꯦꯟꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯑꯗꯨꯗ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯂꯥꯏꯌꯥꯝ ꯇꯧꯗꯨꯅ ꯆꯤꯡꯂꯦꯟ ꯑꯃꯁꯨꯡ ꯂꯩꯃꯇꯣꯟꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯇꯣꯟꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯃꯇꯣꯟꯕꯨ ꯄꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯨꯊꯠꯇꯨꯅ ꯀꯥꯎꯍꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯃꯇꯣꯟ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯅ ꯇꯥꯏꯕꯪ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯤ ꯀꯥꯎꯅꯅꯕ ꯂꯣꯏꯅ ꯃꯨꯊꯠꯂꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯐꯠꯇꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯥꯎꯍꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ, ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕ, ꯃꯍꯥꯛꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯃꯌꯥꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫